Haukiba Jungi Tang Kunmapan Amasung Kuntragi Lonaba Ahinda, Noney Zilagi Makom Maransingda Tokiba, Asoba Jingning Kaiba, Togdokta, Lakehidraba, Tawa Yaudraba Haksang Sing, Pangnaba Hoziksu, Lepa Laitana, Search and Rescue Operation Satari. Nasiga Paraga Nubit Tramapani Shuraba Operation Asida, Tauna Paraba, NDRF, SDRF, Army, Assam Rifles, CRPF, Manipur Police, Fire Service, Medical Doctors Team, Amasung Local Volunteers Singi, Personnel, Sanipan Hena Mathau, Pangthoktuna Leiri, Excavator Machinery, Nifu Hena Sizinari, Masigi Mathakta, Indian Army gi True World Radar, Rico Radar, Sniffer Dogs Kaya Susizinari. Thaudok Thokpam Aduda, Manipur gi Chief Minister Sri N. Biren Singh Su, Anirak Laktuna, Rescue Operation Saturiba Adubu Ingsilamki. Masigi Mathakta, Union Minister Kaya, MP Singh, Loinana Manipur gi Mantri Amusung, MLA Kaya Su Mapam Aduda, Haktengnana Laktuna Pebam Adu Ingsilamki. Raja Asigi Water Resources, Relief and Disaster Management Mantri Sri Awangbong Nimaisu, Mapam Aduda, Tret Lak Suba Waina Laktuna, Operation Saturiba Adugi Awat Apa Ingsilli. Amasung Marangchingi Lakehidraba Mioi Mangagi Imung Singdesu Satona Awaba Phongdoklamki Amasung Relief Kaya Su PVK. Loinana Manipurgi Additional Chief Secretary M.I. Khan Su Noney Station Toduna Satariba Operation Asibu Success Taunaba Monitor Tauri Amasung District Administration Bu Mateng Pangdi. Marak Asida Lanai Mioi Kaya Amasung Sangstan Kaya na Awaba Taraba Imung Sing Amasung Rescue Team Gidamak Relief Materials Amasung Paisa Pirakpa Leptri. Ingen Thagi Sarba Nungsa Marakta Soktaba Laitana Magi Mathau Ningthina Pangthokniba Mioi Punamakpu Malem Sembiba Mapu Ishona Bor Chauna Pinabiba Oisinu Haina Maikai Kayadigi Paujel Pirakdi. Makom Marangsing Part 5 Ki Nupi Amagi Asiba Hakchang Phangba Ngamkhibaga Loinana Punna Mioi Yankhaitruki Hakchang Thiba Ngamle. Aduga Mioi Mangagi Hakchang Thiba Phangdri. Loinana Asokpa Mioi Tranipan hospitalized Tawduna Leiri. Thiba Phangdriba Mioi Mangagi Manungda Makom Marangsingi Kunja Mari Yauri Amasung Railway Construction Company gi Mioi Amasu Yauri. Hayeng Rescue Operation Satariba Adugi Review Meeting Amung Water Resources, Relief and Disaster Management Mantri Awangbaw Niumayna Chair Tawduna Noney gi DC Office ki Conference Hall da Pangthokani. Amasung meeting adudagi laurakpa warep aduna makhataba thabak thoram paikhatlaba yai haina thajanari. India gi district khudingda industrial estate amamam linkhanabagi thabak thausil makhada Noney jila dasu Haukiba July ki tang 13 da Textile Commerce and Industry Minister Nemsa Kipgen Lungmai da laktuna industrial estate sanabagi mafam hakthengnana engsin khare. Mantri gi khongsat aduda Hills Area Committee ki Chairman Pouguilung Su loinerakhi. Athuba manungda DPR saduna Central Government da approve taunaba tharagani haina mantri na paumi singda haikhi. Loinana industrial estate ashi Manipur gi jela khodimakta Thamgani Amasung Masina Skill Development Growth Laihanbaga Loinana Entrepreneurship Kayasu Puthoktuna Simitlon gi Fibam Phagahangani Hana Mantri na Phongdoklamki. Kumgi Nong Ising Marangkaina Phangbaga Loinana Hauzik Jila Asida Low Lingbagi Thabak Ayambana Loisilakle. Adubu Hapta Ahumlom Nong Fazana Chudrabadagi Hauzik Tapna Ithai Lokong Kangsilakli. Sahi Kiagi Mamangdagi Tamenglong gi District and Session Court Imphal gi Lamphel Patta Leirambadu Haukiba July gi tang 13 ta amuk nauhauna na Tamenglong All DC Office Complex da inaugurate tawbikhre. Inauguration program aduda Imphal gi Manipur High Court Complex tagi Chief Justice PV Sanjoyna video conferencing gi khuthangda sangabikhi. Thoram aduda Manipur High Court ki mokok thongba official sing amasung Tamenglong da DC Pawan Yadev, CGM Tamenglong Dr. Rina Laishram, SP Tamenglong Anupam amasung Tamenglong Bar Association ki President amasung member sing saruk yakhi. Marak asida Tamenglong Jila digi Noney Jila khaidokhibaga loinana Noney Jila gisu tunganba District Court lingkhapinaba Jila asigi miyamna sarkada appeal tawrakli.